कुकी फुरुप की मियोइसिंग यूट्यूब ता वीडियो येंगा ngari namlaga charubadagi kuki macha taraga mathoi hospital yaukhre pawasi Facebook page lamlai 360 gi post amadagi lokhatcharakpane handaki lan asida national amadi international media singda hanjin hanjin mitai na thogan bani haidana mitai singi ijat hanjin yon khiba kuki da phong na support tawkhiba party du karamba party no politics na te masi achumba khangmina si haibani natraga wafam si hogdokanu hairibara bot maya da kauksinara si hairibara taseng na kutum singduna khangkhibane warol sing asi climate and environmental activist Lisi Priya Kanguzam gi Facebook page ke post amadagi lokhat charakpane Lisi Priya Kanguzam gi atopa post amada sumna haire laidaba sing khaktana mangjahuba asiba imung khaktana kapahuba asokpana phamungda taduna lehoba aikhoigi na landa mateng pangi haidana punsigi career su sokhoba aduga makhoigi na khudong chaba Arambai Tengol gi Luching Purel Korongan ba Khuman gi Facebook page tagi maruoi ba post khara muk miyam da share tawjage boto noi apam da dum taw aigi oina di yaujaroi amada tawre loi warong na dawre eti su bota dugi ne adagi ni haina yauroi mahe su pulli yambung kai ku su pulli oza bimol su wari sai aduna ai khangdre atopa post amada na fake account da karan tawri singdo ai loi khangi ko naming laifam adu ai tawning de noi su maitai masa ne kari nungai taba leige aingonda aina kari laibak ki mayokta laibak mang na ba kari tawkhrage aingonda suk yengjallise atopa post amadana AT gi any member singda aina bot sigi party da natraga sida pi da yade hai kheba leibra hangonoi khangna chana ba AT leidade loina na makhata ba topa post amada maira paibi fambada bot ki khanarak padai AT na khamli hauze mathangi post asina ISTV gi editor Sunil Kumar takhelambam da gi lakhut sage Maram amata khangdana nongmai ka palep khraga lan loire khangano harau mathoi yamna ka khino ithak irang tau khino ST list channaba recommendation thadriba phauba mikhal amata saruk yada bahaiba MMTU gi firep hena chechilhan khrei no ST no vote ki campaign makha chathanaba sem sare pawasi pandam pause dagi lakhot chavane ST list channaba recommendation thadriba phauba mikhal amata da saruk yada bahaiba MMTU gi firep hena chesilhan khrei loina na mafam kaya da no ST no vote ki campaign sangsinaba sem sari haina MMTU gi cherola man haire mitai tribe union MMTU gi cherola man hai mamang sahi gi me ahum dagi kuki narco terrorist sing na yellow mi wei riba mitai sing da satharaki ba lan haujik su loidre logi wang mada sanglaki ba mipata sing haujik su mitai sing gi acheng ba tanja yengle tanja phang baga nongmai amadi bom kapsilak pa leptre mitai amadi kuki gi khut thongna ba si yasinaba puraktre kayam koina lana si sathagi gani haibagi chapsa ba matam kanana su haiba ngamdre center amadi state laingang na lana si loisina ba thamoi seng na hona bagi khudam amata su phangdre lana si na maram oiraga yellow purup mitai kaya lanjena duna relief camp amadi khangna chana ba kaya gi mayumda saidang duna leire nena ta na hingdraba mikap mirau khol marak asida sahi manga khudingi pangthokpa lok sabha mikhal gi matam laukthokre bot khomba su hongnakre khul ngakliba made chaitheng fangliba miyoi singi awa ana kaya singasi usinadana lan soknari kaukthoknaduna tongan ba political party kaya botamai onsinkhre magi party gi bot phangna bahaiduna lan gi chaitheng fanglaba voter singda bot ki bikhya ni ba hokre maitai na Indian constitution gi article 342 clause 1 manungchan na scheduled tribe list channa bahaiduna state amadi center government chahi kaya gi mamangda gi taknaduna lakli amade haujik su lepta na takna re state laingang na thafam thokpa recommendation thabi yu haibase haujik thabi dre atopa phurup na apan ba pirakle yanaba puraktri haiduna leithokuna leire yetli ba kanglup amadi diman tali ba kanglup singa punna famina duna yasinana ba senbi gadra hairabasu madusu laingak asina tawdre assembly mifam da puthokuna khana bina ba kayarak hairabasu agenda ama waina puthokuna khana ba ngamda ba miyoi singa sibu aikhoi gi mihutni haibada matik chari brang Narendra Modi khaknatana center gi luchingba sing thogliba lan asagi matang da made mitai ne ST list chalana bagi matang da tangai fadana tawdaba yade haiba firep amata loba thengnadre handaki thogliba lan asagi matang da center gi minister kaya lakhrabage amade kari phongdokba laikhrabage misi mina asuk yamna thoklaba awana tariba lamda masida nong mata awaba saruk yakhidraba center da laingak paiba yauriba miyoi sing asibu aikhoi gi luchingbani amade mihutni haina lawgadra amadi makhata na mihut khanbada aikhoi yaufam thoklibara Miyamgi mihud oirabade miyamgi apamba tawpham thoi haibasi para tambiba matam chapchare natrabade khangenfam yauraba phurup asi malem asidagi mami samlagle MMTU gi oinade mitai ne ST list chananaba recommendation thadriba phauba
इलेक्शन अमतदा सरुक यादबा हाइना लौखिबा फिरेब अदु हेना चसिल्ले लोइनना अथुबदा MMTU गा वाखलोन मानब मियोय कयागा लोइनना मफम कयादा नो ST नो वोट कैंपेन मखा ताना चथनब सेम सारे हाइना चेरोल असिना मखा तारकले मायोल की पोस्टर कैंपेन हौदोखरे पावसी पांदम पाउसेदगी लखटजबने अखोई की अनौब लांगोन की इहो कैंपेन फॉर नेशनल रीजनरेशन हाइबा थिमदा हौखिबा मार्च की कुनमरीदा ख्वाइरंबल इमा कैथेलदा मणिपुर यूथ लीग मायोलना पोस्टर कैंपेन अमदी मास अवेयरनेस कैंपेन चथखरे ख्वाइरंबल इमा कैथेलदा चथगिबा कैंपेन अदुदा पॉलिटिक्स न खुनाइगी हिमाई चुम्मे पॉलिटिक्स न फुरुप अमगी लाइबक लेपे पॉलिटिक्स पुंगनिंग संगसे पॉलिटिक्स न अखोई की पुंसी वइसे दाइता लैबा लैबाकसा अमा वइसे बोट सेल लौदुना इसागी हक योनगुमसे मतिक साबा मिहुत खनसे अफबा लैंगाक थमसे नंगना पॉलिटिक्स याउ यादबगी सैराक्ते नंगोंदगी हंथब मीसिंगना नंगी नथक्ता पानबने पॉलिटिक्स पु थवैदबा लिचत पॉलिटिक्स पु हंगवै तुकचबा कैदा पॉलिटिक्स तगी लामना लैगदबनी खनबा वाखल आरानबा वाखलोनने चाउखटपगी यमौनबने पॉलिटिक्स हाइबसी लैबाक खुनाइगी मायोंगनरिबा वाथोक लानथोकसिंग अदुबु मियाम हुमना खननैनबा अमसुंग वारेप लौमिनबा अदुने अमदे लैंगाकलोनगी मायोंदे फुरुप कनबने फुरुप कन्नबा पॉलिटिक्स तौसे पॉलिटिक्स ना अखोइगी लाइबक लेपे ngasi achumba politics na aikoi gi hayengi laibak semsi haina thaba poster sing sizinakhe ngasi gi poster campaign amade mass awareness campaign ase mayo na hokhiba langthabal MU da lawkhiba resolution adugi makha chatharak pani haina su thamlagle khulngak liba saijang gi ima ibel sing da mateng pangkhre pawase kanglai paki maira pause dagi lokhat sabane Imphal East district ki manungsa na leidiba tha tara helaba irang asina maram oiduna red zone oina leidiba saijang khulbu अवाब कया खांगदुना खुलंगाक्तुना लाक्लिबा इमा इबेल सिंगी अवाबदा खरदंग ओइरबसु मतेंग ओइनबा पांदमदा ऑल मणिपुर रिलीफ एंड विलेज वॉलंटियर ऑर्गेनाइजेशन कमिटी ना मोमपाक ब्लैंकेट टॉर्च लाइट अमसुंग सेल न चिंगबा मतेंग पांगबिरकपदा थागतपा फोंगदोकपगा लोइनना लैंगाकना सैजांग खुलगी अवाबा सिबु खंगबियो हाइना खुललसिगी इमा इबेल सिंगना फोंगदोरखे खुलंगाकपगी थौदांग लौरिबि इमा अमना फोंगदोरकपगी मतुंगिनदे खुललसि रेड जोन ओइबना ngakna bohonabada ima ibel singna awaba kaya mayongnare matam kuina irang asi leibana thabak suba chatpa yadabadage imung manungda sel thumgi awaba kaya mayongnabana chana thaknaba lairik laisu tamba amasung ana yek yawrakpada khudong chadaba kaya mayongnare asiguma tanja asida all manipur relief and village volunteer organization committee na angamba mateng pangbirakpa si thagatpa phongdoksare अमरोमदा हौजिक लैरिबा मणिपुर की था तरा हेलब इरांग असे नाथैरगा नमदुना बोट तौबा हाइबसे डेमोक्रेसी की वाहनथोक मपुंग फारोय बोट ममांगदा तंगदु लैताबा हाना लैहंदुना मियामना मनिंगतमना बोट थादनबा थबक पाइखतपियो हाइना सैजांग खुलगी खुंजा अमना फोंगदोरकले महांगना मखाताना हाई बोट का मरी लैनना लाइसेंस गन सिंग पिखलंगनबा खंगलगलिबा सि मतंग चादे खोंथांग असि हंदोकपियो हाइना फोंगदोरकले